खुरमजरी मेंग तबरिबसिंग तराम उक्चरी ngasi maruiba pauda ISTV network ki program sing ngasi dagi digital format ta thabagi official oina launch tawkre petrol amadi diesel fangdabagi awaba mayong nariba asi IOC na asoibe lebidagi ni haina transport and drivers council na maral sikre amadi gangai ki thoromda mapum kya da pot lanakre mapung oba pau pizari Information Service Television ISTV Network ki taramathay suba mapo kumon namit ngasi pangthopaga loinana network asigi program sing digital format ta sandoktuna official oina launch tawkre ngasi ISTV Network ki akhanaba studio da pangthokiba achamba thorom amada network asigi president khamba salamna official oina launch tawki ngasi ki thorom aduda network asigi general secretary BK Meite amadi executive member sing advisor amadi atay service provider sing yauna staff sing susaruk yakhi wanga khibasing na phongdona khibada network asina awa ana kaya thidana kathopaga loinana jahi cha kaya seba tawduna lakli jahi taramathoi mapung farakpa asiga loinana network asigi matamga chunaba khusu khulai sing hapchinduna mapung fana miyamgi seba tawri network asigi executive member KH.NAOBA ICTV amadi Sin TV haina lerambadagi punsilaktuna anova venture amaga loinana semkiba ISTV network na jahi taramathoi chupna miyamgi seba torokpa amadi masigi mamangda tongan ba leramba network singna thengnakiba awaba kaya ningsingki ISTV news ki coordinator TH Bishonzina set top box ki khutangda miyamna digital format network asigi program sing yengadoriba amadi India da hausi cable network singna loriba thawdang ningsingbaga loinana cable network singna chakhot lamjel da manglom da jangsil laliba asigi wafam sing thamki India ke masigi think tank analysis kambu singna jo hujik ne da combine to ge hoji enga sai ga 6 million je hujik leile walaga adu by 2014 da de 18 million euro ne kedobugi masagi urban cities me amo jo mathang to la kadoini na masidi da jo DTS ki jo kan lamba je khoi ge toro kadoini maman akhoi na hongani DTS na tangani adu matam kedobuini mo satellite logo satellite transfer logo chan sang wari sa khoi de cable ne wa ma phajana establish tawle adu digital or pagi kana ba mayam amso legre kedobugi picture quality am number 1 wai masidi da yam samne da khoi ngasi ki launch tawdori ba kano ge detail so single frequency amada samna da khoi ISTV na thari ba channel sida amadhini yam phangti sigumba frequency bandwidth amakhatang sida khoi ngasi channel kunthani phuina thadoine network asigi General Secretary BK Meite na network asi hingnana bo honariba service providers singi marakta amata oiba wakalon sagatuna thabak pakhaningi network asibo mai pangna pukhalaliba staff singna kathopaga loinana thabak toriba singbu singthaki tungda lakadoriba asigi damakta network asigi service providers sing amadi staff singi marakta afaba mari thamduna hena chakhot minanaba honasi haiki kuisdale minariba koi news dale biriba yamawan hona biriba I stop sing. Jikti I stop high tare. Makoina Ataki wanti one of one biba, see a quick kingdom nati with a bonati. Adumoku. I will hide your regata. Kitang Puchin question Tinana. Koi Amato will give Wakanda Pau Ponaraga. Taxi Casinaina, Yavanina, Mataki Handa Karihaba, Makari Handa Kayaba, Makayangan Karihaba Skumasi. I'm not going to talk Samin Ragadi Aquisi. Stigi Hena among Chocolate Park. Musu my papa or any Hana Kali. Tauramadugi President Okiban Network asigi President Khamba Salamna ISTV Network ki program sing digital olapaga loinana masida changa daruba set top box sing asi customer sing da fangana bohana bada achoba problem ama oiri customer sing yafana bagi damang awa anathi dana thabak paikha kani magna makha taraduna ngasi official oina digital format ta thana bagi launch tawjarabasu ISTV na December kulum doidagi digital format ta onthoktuna signal fangan bangam kre picture quality leina amadi tongan makhal makha kya gi khudung chaba fanganana bagi damak set top box sing customer sing da fangan gani set top box asi yaudra ISTV के program सिंग येंगबा फंगलोय customer सिंग दा set top box फंगनना बा थौरांग लोखटपा हौरे फंगदोखि महान मखा तारदुना network असigi matung tarakpa thabak thorom सिंग दा हानादगी हेना चाखोनबा एकोय पुन होना मिनबगा लोइनना मथंगी network असigi 39 सुबा foundation day asi mega event amaga लोइनना पांथोकने हाइना लाउथोखि digital olok ba hebe poche cable to bidba khogi system sidi cable unit singa पैसा पीबीरगा और हेड ऑफिस लेबा खोगी एडवर्टाइजिंग म करी खर लाख पसना कोनदा स्टाफ सिंगी पैसा पिंग पिरगा
masi bok de sacrifice ke na ISTV network si phim yo ki bani adubu hena luri badi digital lak mo tam sida masai bisosili su harap sampanna panbigre set top box sai pa ponam kham sigi through da akoi digital si yang video ni ko cable si yang ga ni ana set top box ka main le ga de set top box yaw de yang ba ro de ponina set top box lein na bagi tanja set top box manung da hak na ba signal gi pibam akoi line lo bu ya da ba numit ama khak ni ga si je aduna ga si aina nusiraba ikoi executive member sing wakal han mod manana lemina modu adudi han cheta lemina raga ikoi miyam da sakta kun mit tugi wasak lumin banu su oisia na ina miyam da pawje bijari Manipur da petrol amadi diesel fangdaduna prajasina awaba mayonari ba asi IOC na asobe lebedagi ni haina Transporter and Driver Council na marasi khre wafam singa si pawmisinga unaba amada council asigi president Ranjit na fongdokibani mana makha taraduna hokiba January gi kumanga da thau isu tawthokraga numit adumaktada thau loina mak pithokhidaba loinana January kuntaruk amsung kutaret suti oi haiduna thong lon kibana hayeng ningthokaba numit asi thau fangloi dori haiki amromda National Highway kuntra mapan haujina National Highway 2 haina khangnariba Imphal Dimapur lambida chatpa yatre hairaga IOC na nungaina tumina leithokpa kari tawraga mapandagi thau loba chatkadagi amadi praja sing wahanloidagi haiba khandaba loinana nungtigi pifam thokpa thau quota piri haina leithokpa asi pende praja sing wahanloi hairagadi Imphal Jiribam lambida chatlaga thau lounabagi khongthang lokhataba asi angakpopoi haiki maramasina IOC na Imphal Jiribam lambi National Highway kuntra tareta oil tanker sing tharaga thau lounabo hanabiu haiki miyamgi yenglaga suti numit oirabasu tangai fadana office hanglaga thau pibi dabana hayeng Imphal Jiribam lambida chatkadariba truck sing chaloidori IOC na thabak sindokpa heitaba asina maram oiraga awaba asi mayoknabani haiki nakalamaramda IOC na petrol pump singda thau piraga petrol pump singna miyamda thau fangandriba asi IOC na petrol pump singi mathakta yengsingadabani yengsinba watpadagi petrol pump singna tawning bata tawduna amadi IOC ga manaraga miyamda thau fangandraba fangan dabra haibagi chingnabasu leire haiki oiraliba fibam asida Manipur Sarkarna IOC amadi oil pump hangliba singi mathakta akanma miyeng changbiu haiki mangna makha taraduna Manipur da cheng chini amadi atai changdraba yadraba polam kaya tha mari mangangi oina Manipur miyamgi damak stock ta thambang ngamlaga thauna karigi ngamdribano haiba wafam thamki maramasina Imphal Jiribam lambida regular transport contractor ama oil tanker singi dabak thambiu madudata miyamna wariba si kokani amaromda IOC na Imphal Dimapur lambi khaktamak thau chingbagi thabak tawbana awaba si mayoknabani Imphal Jiribam lambida thau chingbada IOC na thawai yawshinbagi tangai fadaba lei haiki makhata na Imphal Jiribam lambi asi hanadagi fifam fagale adubu baraktagi Kambirol dagi nungba fawbagi lambi gi fifam fatri maramasina Manipur fawraga chatkadaba karelida asok apan amadi asi anai yawrabadi BRO na thon bani haina logani loinana Manipur Sarkar su ikaiba nangani fongdokhi Prajasing wahaloi Manipur wahaloi hairagadi Imphal Jiribam lambinda aikoigi Dimapuramda chaliba asigumna aikoigi tanker singsi khadana Ramnagar de logera Silchar de logera anatraga Guwahati de logera Karai de logera kongdage haibju IOC na khallakanda thabakse tawhogdabadagi paikhallahogdabadagi ngasi thaugi awabasi thengnaribne prajasingnasu kaidogi haibu thausi stock si yam lai hairagasu numit 15 gi numit 13 gi hapta amagi haina lauthokpanina prajasingna awaba lai aduna maruina essential service ni essential ni hairagadi chuti leitana amadi public interest na mande numita thau phangnawi namta ngasi ji office karga thau shu tawbigadabani aduna thau shu tawdabani sina maram oirakanda hayeng ayu Jiribamdagi sorry Imphal da Jiribamgi damak chatkadaba truck mayam ama thau phangdadana chatta kanboi escorti chatta yawhorui yawban nangoi phim da hujik leigre tha asigi kunmari dagi hona chatharapa kabui singi khwaidagi chawba kumai gangai harau tayamna pangthonari masi humni chambe numita leisa pakhangi oiba jagoi ise pangthokpana mapung oiba saktam oiri loinana tongan ba club organization amadi individual kayana harau kumai asida potlan bagi thorumsu pangthoknari amesko na sinduna potlan bagi thorum amangasi Imphal gi major khulda pangthokre thoromaduta social activist thanauzam iboyama Dhanavir Laisram amuko gi president KT Rahman poire lemerol apunba
Maira Paibi gi President Mem Chobi, Amesco gi Advisor L.S. Guite, President R. Benny Chiru, Hanagi Union Minister Maizingnung Kamson, Ex-Minister Gangumai Kamei Amadi, Atay Masak Naiba Miyoi Kaya Susaruyaki, Toromaduda Wangangaluduna, KH Rahamana, Ngasi Portland Bagi Torom Pangtoliba Asi, Lamdam Asida Kundaminariba, Furuk Maselgi Marakta, Helenungsi Chanaba, Amana Amagi Nat Culture Amadi, Lining Bu Ikai Kumnai Utnaba Pangtopani Haiki. Community mayam drama amana jati amana jati amada ikai khunba loina ipa ka satam sagat minabada kudima kusam laraga samin ningbi wakhal tungda nat ki jagoi kaya pangthoki betana tana chungmi tami punna jagoi saminaki Portland bagi Thoromasi Social Development Organization Hedangoi Thongasut Langthabal Chingthak Chingkha Amadi Khopum da Chatuna Pangthoki Tharomadu da organization gi Miyoi Singh LGO gi President L Jugeshwar Khunlakpa G Moirang Jau Kabui Miyam gi Thabak Toriba M Dines Yauna Atay Masakna ba Miyoi Kya Susarya ki Tharomadu da Wanga ki Basingna Jing amasung tam ani gi marakta Hena Mari Chesin Hanana ba honasi haiki M Dines da matam kaya gi mamang ki Meitei amadi Kabui Jati ani asi yamna nungsi chanana leminarami ngasi pot laliba asina amuka hena nungsi mari adu Jason hanba oira sanu haiba wafam fongdoki gang ngai gi thoromasi kaisamthong kawai khuldasu harau tayamna pangthoki thoromasi da pakhang laisagi oiba jagoi se amadi laison tinson gi thoromsu pangthoki thoromadu da khulgi ahalaman ima ibel pakhang laisa amadi nupi angang kaya su saru yabaga loinana harau tayamna jagoi saki Ajobo Furum na apikpo Furup Singbu Yosinduna Manganana Bahona Basi, Equipuna Tenamina Bamatam Oide Haina, UCM President Y Nabazandrona Fondokre, Ngasi, Culture Mang Bahabasi, Religion Mang Bani Haba Tim da Kontozam Kaipi Longai Longna Sinduna Kul Asida Pangtokiba Gangai Torom da Fondokibani, Toromasida Infal West Ki Adaksha CS Bizenti, Kulgi Kulapa Nomaiching, UCM Gi Vice President Juramani, UCM Gi Secretary General Joy Chandra Kontozam Susariake, UCM Maikegi Gangai gi Kutol Oina Ising Hap Naba Container Amasung Sampiki Kulapa Nomaiching na Tamda Kundariba Kabui Furup Sing Asi Ngasi Fauba Ipa Ipugi Lining Lysol Amadi Chanabinga Tuna Tamli Adubu Jingi Ayamba Lam Sing Dadi Christian Lining Changlapadagi Isagi Oiba Lining License Sing Mangkre Masida Tamda Leriba Kabui Furup Su Jackson Bamatam Oiri Haiki UCM gi President Y Nabazandrona Isagi Lining Dharma Chanalon Chatngatuna Thambagaloinana Atopa Furup ki Lining Chanabida Ikai Khumnabo Utpana Lamdam Asida Santi Amadi Nungsinaba Purakpada Achobo Mateng Oigani Isagi Dharma Chanabi Manghalaga Migi Chanabi Lining Laisonda Eigini Haiba Khak Yaroi Fungdoki Tungda Kabui Jatigi Nat Kyoba Jagoi Isekyasu Utki Kangabo Kendrada Hana MLA Ahumla Karamba Communist Party Amade Nupi Miyam gi Luchungbo Oiramba Thokchom Achobuna Lekidabda All Manipur Nupi Marumna Awaba Fondokre Lekidaba Achoba Samasta Sothana Leriba Lomi Simi Amade Nupi Miyam gi Hakidamak Thabok Toromba Luchungba Amani Haina Singtaki Ngarak Pangthokiba Republic Day Celebration gi Folk Dance Festival Amade Beating of the Retreat gi Thoram ngasi 1st Battalion Manipur Rifles gi Parade Ground the Pangthokre ngasi gi Thoramadu da Manipur gi Governor Gurbachan Jagat Chief Minister Oibobi Atay Minister Singh MLA Singh Amadi Manipur Sarkar gi Makok Thokba Official kya su saruyaki Tharum gi sarugama oina Chingamasung Tam Anigi Cultural Dance Competition Pangthoki Makata Nangarang Pangthokiba Republic Day gi Thoromda Tongan Tonganba contingent sing amadi Atay Hiram Kayada Makok Mathang Takrab Singda Manipur gi Governor Gurbachan Jagat Mana Mathum Singh Enthoki Mars Pars ki uniform contingent da BSF na first NCC group da Sainik School A na first college contingent ki da DM College of Science Boys na first school contingent ki da Anand Singh High Secondary School na first ta ki band platoon da second MR na first cultural troupe da Sihai Kulan cultural dance troupe Ukru na first tabloid display da IFCD na first aduga gate construction dana forest department na first taki loinana ngasi pangthokiba dance competition dana Jurasampur gi Com cultural dance and research center na first taki loinana cash prize oina lupa lising kumanga su piki
Loop kayana punsinduna puya mai thakibagi thorom Manipur da natana North America da su pangthokadori hiramasi matangda paumisinga unaba amma ngasi pangthokre paumisinga unaba aduda International Observation Committee on puya mai thaba ECOP MNF amadi Manipur State Sumang Lila Council gi music susarya ke ECOP ki Vice President Mutua Bahadurna puya mai thabagi thorom asi malem gi miam da khanganana ba postal campaign chathana ba Bharat Sarkar da taksilagani phongdokhi ex minister RB Mintingna loan habisi jati amagi khwaidagi mamal yamba lanni masi hena chakhonaba ngasigi nahasingna ajowa thodang na honingi haiki ECOP ki president and tombana puya mai thakiba asi kolen mai thabaga chap manaba gumbani ningsing thorom asi mathang tha February ani dagi hauraga numit humni chupna pangthokani thorom asi more jiri amadi atai mapum kya da paksana pangthona ba thorang tauri mapung ba thorom Infagi Kangla Amasung Iboyama Sumang Lila Sanglen the Pantokani, Luinana Toromasi, North America the Supantokani Haidi, Mana Makata Dona Numit Asida Kanaguma Loop Amatana Ban Blockade Jumba Kobitana Visu Apil Tauki. Secretary Home Sinsimanga, Manguina, Hana Degi Private School Welfare Association as a Taukum, and the Kiyamai Tabasi, Lakadoriba, Kuyamai Taba. Tadi bahasa menimiti Februari kita mari segi manguin na Februari kita anida Black Day observation na ekoi han Hayang Catholic School sing da admission test pangthokodoriba asi pangthopam thokte haina Manipur Alliance for Child Right ki convener Kaisam Pradeep Kumar na phongdokre wafam sing asi Manipur Press Club ta pangthokiba pawmi singa unaba amada phongdokibani pawmi singa unaba aduda Human Right Law Network ki Rakesh Mahewam su yauki Pradeep Kumar na makhata na unaided minority private school singi matangda mamang chahi gi April 12 da RTE gi sarup khara school sing asida chanaroi haba judgment pikiba lekre adubu Bharat Sarkar na madugi matungda RTE MN tawduna gazette notification thokre anoba gazette notification aduda constitution gi article kumapan amadi kuntra soktaba wafam oirabadi India gi school khudimakta RTE chanagadabani haba wafam yauri haiki maram aduna Hayang Catholic school kharada admission test tawgani hariba asi maram chade masi child right matpani RTE da yawba lairba mahiroi chada kumanga demna mahai tamangadabani haba wafam adu ngangna chana haningi haiki aduna koina article 29 to 30 da yengjava kanadi government na kut thingen ba yawa saruk mayamum yawrami minority school singna mana chalaining mamong school chalaibe yai haibu kashu leite madu henjalaga di administer taw haibani mal administer taw nadraga mal administration taw haibu kashu leite bena reasonable oiba my framework among man chakadabani do child rights to gayu haibu su karim te yawdi manamaduna sagi unaided minority private school singje asina hayeng lepiba screening tawbagi khongom ase ain gi miyeng dagi masi aran boy gani masi khongdokpiu loinana screening tawbu khapsin natana RTE provision sing maroina disadvantaged amadi weaker section gi angang singi chada kumanga reservation piba haidana leiba pre education piba makoi admission matam na makoi khapiba 25% khapiba se masi sabchana sapham thui Hayang Mission School kharada angang ming channabagi damak entrance test pangthokodorba si yaroi pangthokpa tarbadi maduda thorokpa afafatagi daita Manipur Sarkar amadi school gi authorities singna pugadabni haina KSA amasung MSF na haikre ngasi KSA gi office ta pangthokiba pawmi singa unabada KSA gi president Premanandana Mission School gi authority na Manipur da Supreme Court gi order sing adu channa hanbe yaroi amarom da niyom gi wangmada entrance test pangthokpa yaroi right to education gi matung ina angang ming chanbada entrance test pangthokpa yaroi habigi chana kangnon leidibani masigi damak tamari lenaba che chang khangningba leidabasu MSF amasung KSA dagi khangba yagani haike Mission School singna isming test obisi yadi habili sing paper da mayam thokim sule amasung KSA amasung MSF ki koida masi isming test maram chali habigi chap chabu document koida pailun lejare ma aduna hayeng pangthokda Mission School gi entrance test sida papa ma bisina ngang singdu maram chara thabo sida sau ya biganu habisi papa ma bisina pin taw jari amasung school gi authority singda masi experience si pangtho biganu masida ke pangtho pata ga di masi ma ukta sadu lu bani le pakane habisi jari
MSF की प्रेसिडेंट उमाकांत मितेना हाइकिबदा एंट्रांस टेस्ट याहोननबा ममा मपा कयाना अचौबा सेंफम थाददुना मरी लेनबसिंगदा वानोंबा लेदे हाइके सरकारना थौसिल सोयबदगी लमदम असिदा मिशन स्कूल सिंगना मनिंग मखा तमना थबक कया चथरलिबा असि अथुबा मतमदा यंसिंगदबनी हयेंगे एंट्रांस टेस्ट असि पांगथोपा सुया यारोय वाफम असि MSF ना हानदगी खंगंदुना लाख्रबनी हाइके हयेंगी लेरिबा अखोइगी पैखा तौगने हाइरिबा से खुदक्तगी हंदोकदोमनी अदुग मणिपुरदा लेरिबा मदुबु मिसल स्कूलदा लेरिबा अखोइ तंगेन खंजरिबा ममा पान चिंयाम कुमन खलकांदा गवर्नमेंट अमचुंग अथॉरिटी हाइबे मिशन अथॉरिटी सिंगना मखोइगी अछोइबा अरानबदुना ngasiगी थोनिंगदा थौदो कयाम थोकदनबा खुदक्त लेपिगदोमनी मयाम चुंगना कोई छात्र लुमना तांगरिबा खोंथांगसिदा मयामना अचौबा मतें पांगने हाइबे थाजबदो थमजरकांदा हयेंगी थबक थौरमसे अमता तौबि यारोय हाइबसे अचौबा छात्र लुम अनिगी माइगैदगी थमजरी उखरुल डिस्ट्रिक्ट हेडक्वार्टर दगी नोंचुलुमदा किलोमीटर कुनिपानोम चलगा लेबा तासा चंदहोंग खुलगी नौना साबा चर्च बिल्डिंग MP रिसांग कैसिंगना संगाख्रे रिसांग कैसिंगना फोंदोकिबदा एखोई कयाम कुइना हिंगनी हाबसि कनासु खंगदे एखोइना हिंगे मतम असिदा कांगलुप खुदिमक शांति ओइना हिंमिनगदबनी मचिर मनाउगी मरक्ता खनबा तोक्लसि फोंदोखि इंग्लिसिंगनी तरागी दिसंबर 18 ASI लौननबा पांथोकिबा रिटर्न टेस्ट की फॉल ngasi फाउबा सरकारना नमसिंदुना थंबिरे हाइना परीक्षा असिदा सरुक याकिबा कैंडिडेट सिंगी JSC ना पेनबा फोंदोक्रे मणिपुर प्रेस क्लब दा पांथोपा पाउगी मिफम अमदा JSC की सेक्रेटरी ना चही के नमसिंदुना थमनिबा परीक्षा असिगी फॉल खुदता लाउथोपियु हिरामसिगा मरी लेनना DG गसु कयारक उनख्रे अदुबु ngasi फाउबा थबक ओइना पांथोपिरक्त्रे मिफम अदुदा सरुक याकिबा गार्जियन अमना चही अहुमलम सुरबस टेस्ट अमा नमसिंदुना थंबा हाइबसि मियोबगी हक मांगनबनी हाइके 2010 दा तौगिबा कोई ASI गी लोगिबा कोई सासिंग इनाउसिना लोखिबा सिदा कोइना गार्जियन सिंग गी माइगेदगी यामना नुवाइजदबा मना असुक सांगरबा मतम सिदा जिबाबदा कोई हाइदोपिदना कोई नमसिनुना थमरिबा ngasi पालिबा सरकार सिना कोई लेइबा मियोबगी हकपु खुंगाउनर कानुरा कोई थंबिरिबसे यामना नुवाइते गार्जियन आदुना मरम मोर कानुरा कोई लेइबा खुंजंगसी कोई अखोगी लाइरिबा कैंडिडेट सिंग अखोई सा सिंग सिना दतना अखोगी लाइबा पेरेंट्स सिंग मागी दिगिसो अकन मखोंग सिंग कया मसंचिन गे हाइबगी वखलोल माउजे अखोई लापा हुजरे ममांग चही सेप्टेम्बर कुमंगा दा चंगांगै उचेकोन अमदे गारी गी एयरपोर्ट लमीदा 39 सुबह 6 लाइट इन्फेंट्री अमसुंग इम्फाल वेस्ट पुलिस कमांडो गी अपुनबा कांगबु अमगा खुथोंगनै हाइबदा लेखिद्रबा तोंग्रम सना अपोपा लेखिद्रबा राशि ललामबु मखोंग ngasepam lekai gi misi adu magistrate inquiry तौननबा खंगनख्रे थोदो दुगी असेंबा मरी मखोंग खंगदोनबा कनागुबा सिंगना मरी लेनबा एविडेंस अमसुंग मचाक मथुम सिंग फेब्रुअरी मरी फाउबगी मनुंगदा SDM लमफेल दा पिसिलंगनबा खंगलगली वायंगबम लेकाइदगी ओरिएंटल कॉलेज फाउबगी लंबी असि यारिबा मखै अथुबा मतमदा सेंबा लोइसिननबा लंबी असिगी अकोइबदा लेरिबा तोंगा तोंगानबा क्लब कुंतदेट रोंगी मिहुल सिंग यावबो मिफमना वारेप लौख्रे ngasi मोइरांग लेरक मचिंदा लेबा लाइनिंग थौ खपलांगबा मानदोपता पांगथोकिबा मियामगी मिफम अदुदा वांगा खिबसिंगना लंबी असिगी नाग येता चटलिबा ड्रेन सिंग लोइसिनदना थमलिबा असि अथुबा मतमदा लोइसिनबा अमदि नंबुल तुरेलगी मपालदा चेलिबा चलिबा रिटर्निंग बॉल असिसु थुना लोइसिननबा मरि लेनबा सिंगे पुनिंग चिंगसिनकी कोऑर्डिनेटिंग कमिटी की मिहुत जी मनोज शर्मा मियाम मायोक्नरिबा खुदोंग चादबसिंग असि इंबिरगा अवार्ड थबकसिंग असि थुना पाखतपियु फुंदोकी मियाम की अपामगी मतुंगिना अखोगी वाहें लेकाई टू ओरिएंटल कॉलेज की अवार्ड प लैंड इंप्रूवमेंट सिंग असे अमुक फजना तौबियु अदुगी मतुंगदा अखोगी ब्लैक टॉपिंग तौबियु हाइदुना मयाम की मोट अमा अस्माना अखोगी सरकार दा अखोई थमजरी अदुगा वालौरिबा अखोगी ट्रेनिंग वाल की सरुक नबुल तुरेंगी अखोगी माइनोलर थोंगदगिना मोरांगलर फावबगी रिटर्निंग वान की सरुक असिसु अथुबा मतमदा लोइसनबिरगा असिगी लंबी असिसु सेंबियु मसी चंददना लंबी असि हुंदोक अमगा तौरे हाइबगी अखोगी मियाम द मिपाइबा म पोए रेड सिल डिवीजन की ट्रूप सिंग नंगारांग क्वाटा लेबा INA मेमोरियल हाई स्कूल दा मुफुमरी सुबह रिपब्लिक डे की थोरम पांथोक्रे थोरम सिदा लोकटाक ब्रिगेड के ब्रिगेडियर PC नायर ना नेशनल की फ्लैग पाहन के वेनना महरे अमदी लेकाई की मियो क्या दा खुदोल पोत सिंग पी की अमरोमदा कुंतरे सुबह सेक्टर असम राइफल्स नसु चुराचांपुर डिस्ट्रिक्ट के तोंगान तोंगान मफम सिंग दा रिपब्लिक डे की थोरम पांथोके नुमित असिगा मरी लेनना डॉग शो अमा पांथोपगा लोइनना महरे सिंग दा अथुम अहाउ सिंग
यंथोखी अराप्टी यूथ एंड स्टूडेंट्स डेवलपमेंट क्लब की चाही अंकै सुरपगी गोल्डन जुबली थौरम अराप्टी द लेबा क्लब असिगी संगलेन पांथोखरे थौरम अदुदा एमएलए के थमरजित अमदी क्लब की प्रेसिडेंट अमदी अतै मसकनाबा मियोय क्या सुसरुयाखी थौरम की सरुगम ओइना क्लब असि लिंखलंबा लेखिरबा मियोय सिंगी मफमदा लैसु कतुना इकाय खुमनबो उतकी लोइनना एमएलए ना सोवेनर अमसु रिलीज तौकी थौरम अदुदा वांगांगलादुना थमरजिना अराप्टी दा अजोबा सानबुंग अमा सेमनबो होनरी लोइनना क्यामगे अमसुंग अराप्टी की तोंगान तोंगान बा मफम अहुमदा मतम पुंबगी ओइना इसिंग फंगनबा इरिगेशन प्रोजेक्ट पाइखनबा सेम सारे लोइनना केंद्र असिदा पाइखकनी हाइना थाजबा थमकिबा थबकसिंग थबकता ओंथोंगनबसु होनरी हाइकी Directorate of Field Publicity Imphal amasung Chandel Unit anina sinduna pre public information campaign ngasi herokta pangthokre campaign aduda Anganwadi waka asa miro minupi sing amadi panchayat ki member sing susaruyakhi resource person oina Chandel gi Field Publicity Officer George amasung Imphal gi TS Anthony na wafam kaya sugaina takhi chief guest okiba herok part 2 gi Pradhan Damodorna afaba masamawu faba iramdam ama ohena bagi damak praja sing na hospital da doctor da chatuna yengthokpa gi henabi thamsi phondoki Tasvidul Quran Manipur Sinduna Panthokiba Omlak Shiva Holy Quran gi Parasing Sapason bagi athoi ehan tana bagi thoram January kuntaruktagi Zatharakhiba adunga silosin kre Lilong Hauribi Makhale kai Kunlakpam Mamai da Panthokiba loisin bagi thoram aduda masakna ba miyoy kana saru yabata natana makok mathang tarba singda mana mathum singsu yenthoki Thawal Municipal Council ki Ward number 13 ki Councillor Y Umakantana Ward asigi manung dalaiba ahal oiraba miyoy chama guntrada mahak masagi lejaba senfam dagi anogba chahi ki khudol oina kambal yanthokre mahak yum da pangthokiba thoram aduda ahana pramukh oiramba Khatrimayum Biramango singa susaruk yaki Haldak Pangthokiba College amasung Higher Secondary Students Union gi Mikhalda Student Union of Kanglei Park Suki candidate oikiba singbu taram na opagi thoram ama ngasi Kwakhatel Thokchom lekai da leba Suki head office da Pangthokre hairi thoram aduda tonga tonga civil society organization amadi masakna ba miyoy kya susaruk yaki Raslila Zakwat Hanana Bohanabada Achoba Thodang Lorumba Jagoigi Guru Lekijaba Ras Kumar Akisanabu Nisimbugi Thoram Amangasi Government Dance College de Pantokre Dance Drama Music Repertoire Union Manipur Sinduna Pantokri Bathoram Aduda Art and Culture Gi Director Dr. K. Sobita Amadi Deputy Director W. Merana Thoram Apusing Wena Saruyaki Thoronga Mari Lenana Wangang Kiba Jain Dance Academy gi lecturer M. Kamini Kumar na Nitya Guru Ras Kumar Kesana asi Maharas amadi Kunjaras Haudolamba Guru ni Mahana Malem Sinba Tungna Kangnaraba Ras Lila Hena Chahona Bohonabada Achuba Thodang Yaram ki British na paling matamdagi hauna mahak mana matum kaya fangba Jagoi gi Guru ama oibangam ki haina mahaki matik magun thagat pagaloina na Guru asina Haudolamba Jagoi mawong asi ngasigi oja singna hongdo honjin yawbusi nungaiti phongdoki Dr. Sobitana Manipuri Jagoi gi asengba masak laptopnaba amadi mahangandana thamnabagi damak hauzik leiriba Guru sing asigi pautak loduna documentation tawhoba mathau tai hauziki matamda malemda hanthana jalak liba asi miyoibagi lamchat sajat asini Jagoi gi Guru parampara ngaktuna thamlabadi mangsilak liba lamchat sajat asidagi kharada oirabasu kanbangamgani phongdoki matamamada Manipuri culture asi PTV gi mafam khudingta ninnana leramiba oja guru mayam sing se tapna laikhidraba sidadi makhoina thambiramba sing ase khoina seran turan hayeng phajana documentation tawdana tawhodra bodi akhoida awaba ma lakadoribani oja sing sina thamang sing ase masi khoina yamna mari chumna documentation tawba se yam darkar leye masigi damakta akhoina department na pangbu yabasu khoi pangjage bhakti ji lere bodi moina tamjariba mai sing ase mapung pharani hauji PTV sida wari basi akhoida discipline yaw tabana awaba gi thing aduna ne khoina ngasi miyobe samaja sida tapna khoi si handare ibese Manipur State Sumanglila Council na Sinduna Council asiki sanglen da chathariba mapan suba ningtham kumai inglisingani tarani thoida ngasi lamjingba artist union gi Surel Singak ngamba utkre lila asi Arun Laisram na ibani aduga director na Lai Ibotombini ngasi yu pungtarerum tarakpada khongampat awang lakai da leba khongampat high school ge campus maya da bomb leri haiduna police amadi army loidana bomb expert kauduna pokai han khibagi thodo adubu khungangi praja section khudimangna yaning da phondokre khongampat awang lakai welfare development committee na thatropa cherol amada mairoi singi mahima sing tamfam sang oiriba mafam amada bomb thamjil lambagi thawong adu yaning de karamba lalholum na chathaki bano habadu athuba matamda sengdopira u loinana tungda asiguma thodo ase amu hana thon biganu Heidi Hauzik Sanabagi Pau
Ngasigi sanabagi pauta Manipur da infrastructure ningthina leirabadi Asian Canoeing and Kayaking Championship fawba pangtho hanibagi apamba Indian Federation na phongdorokpa leire haina handak January 13 dagi February mari fawba Imphal West ki manung chanba Komla Khong Water Sports Complex da pangtho kadriba kulumdoi nesuba National Canoe Sprint Championship ki organization committee ki chairman oiriba Works Minister Dr. K.H. Kumar na phongdokre wafam singa si Water Sports Complex asida paikhaliba thabak thoram sing ingsinbaga Lena Pangtoka the championship as it take the Kaidana Pangtopa Ngamnabagi the Loktak Lairembi Mafamda Irat Puza Toduna Tony Jabagi Thoramda Fundokibani Taramadda All Manipur Canoeing and Kayaking Association gi President Jordan Wycombe Organization Secretary T. Dusanta Amadi Federation gi Secretary General Balbir Singh Kushwa Susaruyaki Kushwana Pangtoka the championship as it the Trek na chungba sem sabagi thabak hokre ngasigi khongjat asigi matangda Minister Ratan Kumar na pangthokadariba championship asigi damakta chada marfudra manga sem saba loisin le hariba masana asida Manipur na Bharat ki oina mangjul thaduna chali khusukhulai gi amadi atei infrastructure kaya leirabadi Asian Championship fawba Manipur na yumbu oiduna pangthokpa yabagi thazaba leire maram asina pangthokadariba championship manungda kanagumba sansthan organization amadi loop amatana ban blockade amadi general strike na chingba tawbidana ba appeal tawki kuna haizan buzi hoje khoi tang kunthra dagi horaga tang mari da akoi lusinga ihan han ba wena akoi Manipur da natana akoi gi north east da ihan han ba pangthokpani canoeing kayaking sprint national championship se ana masi mayam na lakpiraga miyeng tabiu mafam sida koina langzariba mayam se aduga mayam se pung thogat pire araga akoi Manipur dagi anuba akoi player mayam ama akoi thoraktana masigi canoeing kayaking sida akoi India da natana Malem sida masak takpa ngamba aduga Olympic level da medal lawrappa ngamba sida mayam gi sahjok sangi mayam gi pung thogat piba sangi mayam punda manu mating pangbiu haina apple Hockey Manipur na Sindhuna Khumalapa Hockey Stadium the Chathariba Dr. Kanti Mukherjee Invitation Hockey Tournament King asi sanakiba aroiba league round match da Maira Basikong na YCCIC Kontha Hallupu goal manga ani da thoiduna Maira Basikong pre-quarter final jangkre Maira Basikong gi goal manga adu N Rohis Kumar na goal ani aduga Tompok na goal ahum chandra mai pakibani SSA Charangpat Cosmo Wangkai Hockey Union Lariam Bamlekai amadi Maira Basikong pre-quarter final jangkre Afaba Sanaroi Oinabagi education asisu yamna tangai fadi haina DGP Y Joy Kumar na phongdokre Gripsana Sinduna Lamboy Khongnangkhong football ground chatharakiba football development program loisinbagi thoramda DGP na wafamasi phongdokibani thoramasida amfagi president A Santosh Kumar secretary Ranjit Roy Gripsagi president H Birmani Susarya ke program sida punna football sanaroi humbudrana saruk yadi Secretary Ranjit Roy na All India Football Federation na grassroots level da laiba angang singbu football hayanan bagidamak laliba March thadagi amfana thabok paikhat pahoragani DGP Y Joy Kumar na afaba sanaroi ama ohena bagidamak sports amadi education manana chapmina batangai fadi haiki Prithvi ki standard sidadi nasai masagi talent ngakta na sign to we adre karamai to na mai le talent si utilize do we ko te ke haibasigi wakal khandaba haibasigi kanusi wakan khan masi darka oy asku me wakal khan mase karinu pi de ge bada education se yaw de ge pi pop ngamde aduna nasai kanuna na empire president so ibi ge ba masi gi matang da ko important oy badi sanabasiga education ga ani si loina na chatka da chatpai base am darka oy ngasigi ba inga sagi pau pizari ICAR lamfel patagi phongba pawi metung ina ngasigi khwaidagi saba degree Celsius kumari dasmik ani khwaidagi ingba degree Celsius ani dasmik mapan nungsita yawbai ising manilgi chang ayukta chada marfu humdoi nungthildana chada kuntra humdoi nongjugi chang millimeter sunyani Leslapda maroi pa mukana pizari ISTV network ki program sing ngasidagi digital format ta thabagi official wena launch tawkre Petrol amadi diesel fangdabagi awaba mayok na ribasi IOC na asobe lebidagi ni haina Transporter and Drivers Council na maral sikre amadi gangai gi thoromda mafam kaya da pot lanakre ngasigi ISTV na pizaba paw mata sinjari ngeng tabri bisu mukana khrumjari